ꯍꯧꯔꯛꯏꯁꯦ ꯐꯔꯦ ꯃꯥꯕꯨꯗꯤ ꯃꯁꯛ ꯈꯪꯕ ꯃꯤꯅꯤ BJPꯒꯤ ꯑꯉꯥꯡ ꯑꯩꯉꯣꯟꯗꯁꯨ ꯇ꯭ꯔꯣꯜ ꯇꯧꯗꯨꯅ ꯑꯗꯨꯝ ꯂꯩꯕ ꯀꯥꯡꯕꯨ ꯑꯃ ꯂꯩꯗꯅ ꯕꯦꯚꯥꯔ ꯀꯥꯏꯕꯗꯒꯤ ꯑꯗꯒꯤ ꯀꯩꯅꯣꯝꯃ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯉꯥꯡꯕ ꯀꯥꯡꯕꯨꯗ ꯌꯥꯎꯕ ꯅꯍꯥꯅꯤ ꯃꯣꯏꯒꯤ BJP ꯑꯗꯨꯁꯨ ꯃꯥꯅ ꯊꯥꯔꯛꯏꯕ RTI ꯑꯗꯨꯗꯤ ꯐꯩ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯑꯇꯣꯞꯄꯒꯤ ꯃꯣꯏꯅ ꯀꯥꯎꯔꯣꯏꯗꯕ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯃꯤꯌꯥꯝꯁꯦ ꯁꯤ 에듀케이티드 ꯑꯣꯏꯕ ꯃꯣꯃꯦꯟꯠꯅꯦ ꯍꯥꯏꯇꯥꯔꯦꯀꯣ ꯆꯍꯤ ꯑꯃꯗ MP ꯑꯃꯗ ꯄꯤꯔꯤꯁꯦ ꯀꯔꯣꯔ 5ꯅꯦꯕ ꯑꯗ ꯀꯔꯣꯔ 5ꯁꯤꯅ ꯀꯣꯟꯗꯣꯏꯁꯤꯅ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯣꯟꯁꯇꯤꯇ꯭ꯌꯨꯟꯁꯤ ꯀꯦꯟꯗ꯭ꯔ 32ꯅꯦꯕ MLA ꯑꯃꯃꯝꯗ ꯄꯤꯔꯤꯁꯤꯅ ꯀꯔꯣꯔ 2-2ꯅꯦꯕ ꯁꯣ ꯆꯍꯤ ꯑꯃꯗ MPꯗ 5 ꯄꯤꯔꯤꯕ ꯁꯦꯝ ꯃꯐꯝꯁꯦ ꯏꯟꯅꯔ ꯃꯅꯤꯄꯨꯔ ꯀꯣꯟꯁꯇꯤꯇ꯭ꯌꯨꯟꯁꯤ ꯍꯥꯏꯔꯤꯕ ꯁꯤꯗ ꯀꯦꯟꯗ꯭ꯔ 32 ꯂꯩꯁꯤꯗꯅ ꯀꯔꯣꯔ 74ꯅꯦꯕ ꯀꯔꯣꯔ 74ꯁꯦ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯊꯥꯗꯔꯤꯅꯦꯕ ꯑꯗꯨꯅ ꯀꯦꯟꯗ꯭ꯔ ꯑꯃꯗ ꯑꯉꯥꯡ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯂꯩꯇꯦ ꯑꯅꯥꯕꯒꯤ ꯂꯩꯇꯦ ꯑꯦꯝꯕꯨꯂꯦꯟꯁ ꯑꯃ ꯂꯩꯕꯁꯦ ꯂꯥꯛ ꯐꯖꯕ ꯑꯃ ꯂꯩꯕꯗ 30ꯃꯨꯛ ꯆꯪꯉꯗꯤ ꯑꯦꯝꯕꯨꯂꯦꯟꯁ ꯑꯃ ꯂꯩꯅꯦꯕꯀꯣ MLAꯁꯦ ꯈꯨꯗꯝꯒꯤ ꯋꯥꯅꯤ ꯐꯖꯅ ꯊꯥꯗꯔꯛꯑꯒꯗꯤ ꯂꯣꯀꯦꯜ ꯑꯦꯔꯤꯌꯥ ꯗꯦꯚꯂꯞꯃꯦꯟꯁꯦ ꯃꯐꯝ ꯆꯥꯅ ꯊꯥꯗꯔꯛꯑꯒꯗꯤ ꯀꯔꯣꯔ 2ꯁꯦ ꯆꯍꯤꯝꯅꯤꯗꯅ ꯀꯦꯟꯗ꯭ꯔ ꯑꯃꯅ ꯐꯪꯉꯤꯁꯦꯀꯣ ꯑꯗꯨꯗ ꯀꯩꯅꯣꯃ ꯑꯩꯈꯣꯏꯒꯤ ꯑꯦꯝꯕꯨꯂꯦꯟꯁ ꯑꯃ ꯂꯩꯔꯒ ꯇꯧꯕꯗ ꯍꯧꯖꯤꯛ ꯑꯦꯝꯕꯨꯂꯦꯟꯁ 32 ꯍꯦꯟꯅ ꯂꯩꯅꯦꯕ ꯆꯍꯤ ꯑꯃꯗ ꯑꯗꯨ ꯂꯥꯛ 30ꯃꯨꯛꯇꯪ ꯇꯥꯕ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯅꯤ ꯊꯣꯛꯅ ꯖꯒꯥ ꯄꯥꯛꯑꯦ ꯍꯥꯏꯔꯒꯅ ꯏꯀꯣꯒꯤ ꯑꯩꯈꯣꯏꯒꯤ ꯃꯤꯅꯤ ꯑꯦꯝꯕꯨꯂꯦꯟꯁꯁꯨ ꯂꯩꯕ ꯐꯨꯜꯂꯤ ꯏꯀ꯭ꯋꯤꯞ ꯑꯣꯏꯕ ꯑꯃꯗ ꯑꯗꯨꯝ ꯂꯨꯄꯥ ꯂꯥꯛ 35ꯃꯨꯛ ꯆꯪꯕꯗ ꯑꯗꯨꯝ ꯌꯥꯕꯅꯦꯕꯀꯣ ꯑꯗꯒꯤ ꯍꯣꯁꯄꯤꯇꯥꯜ ꯀꯥꯏꯔꯦ ꯍꯥꯏꯔꯦ ꯑꯗꯒꯤ ꯂꯝꯕꯤ ꯍꯣꯔꯦ ꯍꯥꯏꯔꯦ ꯁꯨꯝ ꯇꯞꯅ ꯃꯦꯟꯅꯔꯛꯑꯗꯤ ꯄꯕ꯭ꯂꯤꯛ ꯐꯟ ꯑꯩ ꯄꯩꯁꯥ ꯅꯠꯇꯦꯗꯅ ꯂꯣꯀꯦꯜ ꯑꯦꯔꯤꯌꯥ ꯗꯦꯚꯂꯞꯃꯦꯟꯠ ꯐꯟ ꯑꯩꯉꯣꯟꯗ ꯄꯤꯔꯛꯏꯁꯤꯁꯨꯀꯣ ꯑꯗꯨꯅ ꯑꯦꯄ꯭ꯔꯣꯄ꯭ꯔꯤꯌꯦꯠꯂꯤ ꯁꯤꯖꯤꯟꯅꯔꯒꯗꯤ ꯃꯅꯤꯄꯨꯔꯗ ꯂꯝꯕꯤ ꯊꯣꯡ ꯀꯥꯏꯔꯣꯏ ꯑꯦꯝꯕꯨꯂꯦꯟꯁ ꯋꯥꯠꯂꯣꯏ ꯁ꯭ꯀꯨꯜ ꯁꯦꯒꯥꯏꯕ ꯂꯩꯔꯣꯏ ꯑꯗꯒꯤ ꯃꯩꯒꯤ ꯀꯔꯤꯒꯤ ꯁꯦꯝꯅꯤꯡꯉꯥꯏꯅꯦꯕ ꯂꯣꯀꯦꯜ ꯑꯦꯔꯤꯌꯥ ꯗꯦꯚꯂꯞꯃꯦꯟꯠꯁꯦ 64 crore ꯂꯥꯛ 5 ꯀꯔꯣꯔ 5 ꯀꯥꯏ ꯆꯠꯈ꯭ꯔꯦꯅ ꯍꯪꯉꯛꯏꯅꯦꯕ ꯍꯧꯖꯤꯛꯀꯣ ꯑꯗꯣ 64 crore ꯀꯥꯏ ꯆꯠꯈ꯭ꯔꯦ ꯑꯗꯒꯤ MP ꯑꯅꯤ ꯑꯃꯁꯨ ꯂꯩꯔꯤ ꯃꯣꯏꯗꯨꯅ ꯀꯥꯏ ꯆꯠꯈ꯭ꯔꯦ ꯍꯥꯏꯅ ꯊꯤꯕꯁꯦ ꯃꯤꯌꯥꯝꯒꯤ ꯍꯛꯅꯦ ꯍꯪꯐꯝ ꯊꯣꯛꯄꯅꯦꯀꯣ ꯑꯩ ꯈꯛꯇꯪ ꯊꯥꯔꯛꯏꯗꯨꯕꯨꯗꯤ ꯃꯣꯏꯒꯤ ꯃꯣꯇꯤꯚꯇꯨꯕꯨꯗꯤ ꯈꯪꯉꯤ ꯑꯗꯩꯗꯤ ꯑꯩꯅ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯩꯅ ꯀꯔꯤ ꯇꯧꯗꯣꯏꯅꯣꯗꯨ ꯈꯪꯉꯛꯅꯦꯕ ꯑꯣꯖꯥ ꯕꯤꯃꯣꯜꯅ ꯀꯔꯤ ꯁꯥꯔꯤꯒꯦꯁꯦ ꯃꯥ MPꯅ ꯁꯤꯒꯨꯝꯕꯁꯨ ꯁꯥꯕꯣꯔꯦ ꯍꯥꯏꯕ ꯑꯃ ꯁꯨꯃꯥꯏꯅ ꯇꯧꯕꯣꯔꯦ ꯍꯥꯏꯅ ꯅꯍꯥꯟꯈꯩꯒꯤꯗꯤ ꯅꯃꯥꯏꯅ ꯍꯪꯅꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯃ ꯄꯤꯔꯛꯄꯅ ꯑꯩꯅꯗꯤ ꯂꯣꯠꯁꯤꯜꯂ ꯇꯞꯅ ꯂꯣꯏꯔꯀꯥꯟꯗ ꯁꯪꯒꯥꯕꯗ ꯈꯪꯍꯟꯅꯤꯡꯕꯀꯣ ꯀꯩꯅꯣꯗ ꯆꯛ ꯊꯤꯜꯂꯛꯇꯅ ꯌꯦꯜꯂꯛꯀꯗ꯭ꯔꯥ ꯇꯧꯅꯤꯡꯉꯤꯕ ꯊꯕꯛꯇꯨꯗꯀꯣ ꯑꯗꯨꯕꯨ I am very happy I can proudly tell you that ꯃꯗꯨꯗ ꯊꯣꯛꯂꯛꯄ ꯀꯔꯤꯅꯣ ꯁꯥꯔꯝꯃꯤꯁꯦ ꯁꯤ ꯃꯈꯥꯗ ꯐꯥꯔꯁ ꯐꯦꯖ ꯁꯥꯔꯝꯃꯤꯁꯦ ꯁꯪꯒꯥꯕꯁꯨ ꯍꯟꯗꯛꯀꯤ ꯖꯨꯟ ꯐꯥꯎ ꯃꯅꯨꯡꯗꯗꯤ ꯑꯃꯅꯤꯗꯤ ꯂꯣꯏꯔꯅꯦꯕ ꯑꯗꯨꯀꯥꯟꯗ ꯃꯤꯌꯥꯝꯁꯨ ꯑꯗꯨꯝ ꯌꯦꯡꯕꯤꯌꯨ ꯑꯣꯖꯥ ꯕꯤꯃꯣꯜꯅ ꯇꯧꯔꯤꯁꯦ ꯍꯥꯏꯃ ꯅꯍꯥꯟꯈꯩ ꯁꯨꯃꯥꯏꯅ ꯇꯧꯕ ꯌꯥꯕ ꯖꯥꯠ ꯂꯣꯏꯔꯦ ꯍꯥꯏꯕꯗꯣ ꯑꯗꯨ ꯈꯪꯅꯅꯕ ꯈꯨꯗꯣꯡꯆꯥꯕ ꯑꯃ ꯄꯤꯔꯛꯄꯅꯦꯅ ꯂꯧꯏ ꯑꯗꯨꯕꯨ ꯑꯃꯔꯣꯝꯗꯗꯤ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯖꯩꯁꯤꯅꯤ ꯀꯔꯣꯔ 5 ꯆꯪꯒ ꯀꯥꯏ ꯆꯠꯈ꯭ꯔꯦꯅ ꯊꯤꯔꯛꯏꯁꯦ ꯀꯔꯣꯔ 74 ꯀꯗꯥꯏ ꯆꯠꯈ꯭ꯔꯦ ꯑꯣꯖꯥꯒꯤ ꯀꯦꯟꯗ꯭ꯔꯁꯤꯗ ꯑꯦꯁꯦꯝꯕ꯭ꯂꯤ ꯁꯦꯒꯃꯦꯟꯠ 32ꯅꯤ ꯀꯔꯣꯔ 2-2ꯅꯤ ꯀꯔꯣꯔ 74ꯁꯦ ꯀꯥꯏ ꯆꯠꯈ꯭ꯔꯦꯅ ꯃꯤꯌꯥꯝꯅ ꯍꯦꯛ ꯊꯤꯒꯠꯄꯤꯔꯛꯑꯕ ꯑꯇꯣꯞꯄ MPꯗꯨꯅ ꯀꯔꯤ ꯇꯧꯈ꯭ꯔꯦꯅ ꯊꯤꯒꯠꯄꯁꯦ ꯃꯤꯌꯥꯝꯒꯤ ꯊꯤꯒꯠꯐꯝ ꯊꯣꯛꯄꯅꯤ ꯃꯗꯨ ꯑꯁꯤ ꯈꯛꯇꯪꯗ ꯃꯤꯌꯥꯝ ꯑꯇꯣꯞꯄꯅꯁꯨ ꯅꯍꯥꯔꯣꯟ ꯃꯌꯥꯝꯁꯨ ꯊꯥꯔꯛꯄ ꯑꯣꯏꯁꯅꯨ ꯍꯦꯟꯅ ꯑꯇꯣꯞꯄꯗꯁꯨꯀꯣ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯃꯅ ꯗꯤꯁꯥ ꯀꯃꯤꯇꯤꯅ ꯑꯃ ꯂꯩꯀꯣ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯗꯨꯒꯤ ꯃꯅꯨꯡꯗꯁꯨ MP ꯂꯥꯠ ꯐꯟꯁꯤ ꯃꯈꯥ ꯆꯪꯉꯦꯕ ꯑꯩꯅ ꯈꯪꯕ ꯌꯥꯝ ꯂꯩ ꯑꯩꯉꯣꯟꯗ ꯐꯥꯏꯜ ꯂꯣꯏꯅ ꯂꯩꯀꯣ ꯑꯗꯣ ꯃꯁꯤ ꯑꯩꯅ ꯇꯧꯐꯝ ꯊꯣꯛꯇꯕꯅꯦ ꯃꯦꯗꯤꯌꯥ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯆꯠꯂꯒ ꯁꯤ ꯁꯥꯒꯦ ꯍꯥꯏꯁꯤꯕꯨ ꯁꯥꯔꯤꯕ꯭ꯔꯥ ꯁꯥꯗꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯕꯁꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯗꯁꯨ ꯊꯤꯖꯤꯟꯕꯤꯕ ꯑꯗꯨꯅ ꯁꯤ ꯑꯦꯀꯥꯎꯟꯇꯦꯕꯤꯂꯤꯇꯤꯅ ꯑꯩꯒꯤ 13-point ꯑꯦꯖꯦꯟꯗꯥꯅ ꯑꯃ ꯊꯣꯛꯈꯤꯗꯅ ꯑꯗꯨꯒꯤ ꯅꯝꯕꯔ 4 ꯔ 5ꯇ ꯌꯥꯎꯕꯅꯤ ꯑꯦꯀꯥꯎꯟꯇꯦꯕꯤꯂꯤꯇꯤ ꯑꯦꯟड ꯇ꯭ꯔꯥꯟꯁꯄꯦꯔꯦꯟꯁꯤ I welcome this RTI and there should be more RTI to ask where has the 64 crore been spent करोड़ 74 ओजा बिमोल न मंगा सिजनब मतम तो 74 करोड़ सिजनगी से कदाई चखरे अतोप अमदुगिना कई कई तौग्रे सही मरी उंगा सिजन मयाम द थाबिरकपदो ओसनु अदुना अखोगी ट्रांसपेरेंसी and accountability legadam I welcome but it should not be like a political gimmick and it should be a sign that everybody I hope he will also file moigi on Rajya Sabha gi MP da su thar poisanu moigi angama thomyam gi da su thabo isanu aduga ma dona na ha kya su thar poisanu haibse admai haini